Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Biren na hairi, Manipur COVID-19 hauzik paubagi oina, community transmission laitri. COVID-19 na nabadigi paraba miyoi ama, Zenimstagi kamjong pabu tinkibi auto driver, laibi oinamda silgi mana pikre. Silgi demand miyoi karena faduna thamlamba nan Manipuri ani, Thoubal District Police na kalhaure. Bharata no makhakta da singthaningai oina COVID-19 test tawbagi chang lakh ama lising yankhai yaure amasung Pradhan Mantri Narendra Modi na hairi COVID-19 gi singnarakpa asina masa maromdom lepsaba ngamba Bharat lama semada mating oiragani. Mukhyamantri Nongthombam Biren Singh na hairi Manipur COVID-19 hauzik paubagi oina community transmission laitri Sri Biren na hai Maitramda leiba Unako School phamung chama leiba COVID care center oina thabak tawba haure Mukhyamantri na hai rajya sida nongmada COVID-19 gi sample lising ama hena test tawba ngamle masigi mathakta masing hena tawba ngamnaba anawba machine lainaba thorang tawri Quarantine center singda leiba miyoi singna standard operating procedure gi chana kanglon ngakna chanaba appeal tawraduna mangna hai Atai Raja Singh the Panduna Leramba Raja Sigi missing Pusilopagi Chang Sarkar na Pandana Bachang dagi, Masing Helapadagi, Kudong Sada Mayonari, Madamaduna Warabasuana, Matam Karakamina Sihaki. Quarantine center the lady Sing Sasing. No Koi, some area Karda, Ningmatum the Bagi, or Pangi, the government, Amadi, Honorable MLA Singh, the civil society, club organization, SARS, Mayama Mayor the Koi the Mukta. Honorably, inconvenient credit of the Bulletin, or highway inconvenience in the Kudia to Winasi. Imphal ki Zenims Hospital da ngasi nauna miyoi taramatoi coronavirus positive everything na badagi Manipur da apunba case masing chahum yankai taruk yaure. Housing ayaki mamang da Zenims Hospital ki authority dagi phangba pau na hai hospital asida ngasi miyoi chanirom test tawbagi manung da Senapati Jila dagi miyoi taramatoi adu positive everything na kibani. Hospital asida hana layang duna leiba miyoi ahum amukhana test tawbada negative oire makoi hospital asidagi discharge tawragani masi tharaga hauzik faubada COVID-19 na narambadagi phagalakpa migi masing humbudrani pan sure layang duna phagalakpagi chang asi sada 19.sino manga yaure hauzik rajya asida active case sani humbudrani pan leire Churachandpur gi Autonomous District Council ADC gi member nipan ngasi BJP da yaurokpagi thoramda wa ngangbada Mukhyamantri N Biren Singh na hai satkiba sahi ahum asidagi tampaga masung singgi marakta gyan tanadaba sing lerambadu haujikti leitre amata oina punsinduna rajya sibu sakhotpagi lambeda manglomda khong thangjinba ngamle mangna hai aikoi amata oina hingminagadabani manaba thakta aman amabu ikai khumnagadabani aikoi kana amata amana amadagi henba leite aikoi pumnamak miyoiba ngaktani Kanchipur leiba BJP head office pangtokpa thoramda Mukhyamantri na hai Ganatantra bu ikai khumnagadabani miyoi amagi natraga kanglumagi hakpu kaidaunungda atopa mana khutthingjiloidabani aikoi punamak Bharat Sangvidhan gi makhada leibani kanagumba amadana Sangvidhan gi hak matpiroidabani Shiksha Mantri Thoksom Radheshyamna Hairo Kendra gi Kasturba Gandhi Bal Vidyalaya Okhongsang gi Community Quarantine Center da chatuni yengsin kare Quarantine Center adu da leiba miyoi sing amasung mathau toribo official singa wari shanaduna makhoi gi awarapa sing mantri ni yengsin ke Zenims Imphal Eastagi COVID-19 na nabadigi pharaba miyoi ama Kamjong Jila phawba thinkibi street vendor kam auto driver Srimati Laibi Oinamda Mukhyamantri Nongthombam Biren Singh na lupa lakh ama lising taragi selgi mana khusinna kare Srimati Laibi na pungli panchangna Kamjong phawba chattuna miyoi du thinki selgi mana adu Manipur gi entrepreneur khara amasung US UK Canada amasung Singapore da leiba Manipur macha singna pibani Srimati Laibi Oinam Imphal Eastki Pangai Bazar dagi ni Mangna auto thogduna amadi pocha yonduna machanupani yogli maki punsi wari da yumpham moiduna puthokpa documentary film auto driver na English ngani tara mangagi humphumdoi suba National Film Award ta non feature film gi category da best social issue film phangki English ngani tara tare ta pangthukiba Women Voices Film Festival da audience choice category da best short documentary film gi mana phangki masigi mathakta Local amasung national newspaper singda maki mai paklo punsi wari sing tongan mamongda phongna khrabani selgi mana khusinabagi thormaduda LJ gi chairman El Susindro Manipur Building and Other Construction Workers Welfare Board ki chairman Hais Dingo amasung T H Satyabrata MLA sarugyaki
Manipur Legislative Assembly ki Deputy Speaker shu oiriba mayang Imphal Kendra ki MLA Kongkham Robindrona ngasi ma ki Kendra ki manung chanda leiba Lapupa Tera polling station 23/35 tagi 23/41 fawba ki manung da leiba ahal oiriba myoy sani tarukta oles pension yentokre myoy emamam da lupa chama yang ki senpam oiba oles pension asi MLA asi ki thagi tolok ki senpam dagi pibani tabiriba pawasi Akaswani Imphal da yini Imphal ki Thangal Bazar da leiba Bihar dagi non Manipuriani sale ki demand myoy kharana faduna thamlambadagi Thawal District Police na kalhaure jila asigi SP Dr. S Ibomsana ngasi paumi sing da hai myoy ani edu lupa lak yangai ki sale ki demand nahal sakhang da myoy sing na faki bani tungda myoy edugi khongul libada sarangpat area da leire haba akang na pau phangbadagi jila asigi police kangbuna ngarang dagi hongna yamna sectionna kidnapper sing adu phanana ba amadi makoina faki ba myoy ani edu kanana bu honaduna lakhi Pakiba myoy sing adugi imung manunggi myoy sing degi senpa madu longna ba lakiba amuba machugi bolero ama nupi ani amasung driver amga konana ngasi fagat ki tungda makoina haidorakpadagi sarangpat mamale kai da leiba myoy amagi mayumdagi fajinduna thamlamba non Manipuri ani adu kanbangam khibani kidnapper sing adu na sizinaramba .32 gi pistol ama magazine ama amasung kapa yariba nongmai marumanga fagatle makoigi mathakta makata na thizinabagi damak Thawal Police Station da sinakre Bishnupur Jilla da COVID-19 gi quarantine center da nisagi polam yauna loan asa thak piramba myoy ahum quarantine center da thamkare makoi ahum adungasi miyamna phagalaga moirang gi SGO amasung police OC gi mamang da putoktuna wa khanaraba tungda nauna hangdokpa moirang multipurpose higher secondary school quarantine center da thamkibani makoina Google Pay amasung Paytm gi kuthang da paisa sing lawraga polam sing adu supply torambani hairi maraga sida Bishnupur District Hospital bu COVID Hospital onthokre hospital asigi akoibada lanai lup amadi sarkar gi maikaidagi disinfecting kapthokre masigi matangda paudamama Bishnupurna tampaki jila singi manungda COVID lainagi masing henba amadi khwaidagi khudong thinaba masak oire hairiba positive sing asida sana thanaba polam sing lona jonsilamba myoy ahum ngasi phagatuna makhoisu quarantine center da thamkhe masi community da sandoklat tanaba sarkar gi anauba amadi ahanba khongthangi jila sida ngasi phawbada sarkar na quarantine center kunthama thoi da myoy lising ma sama kuntha thamli amadi apunba positive oibana myoy nifutare ni Akasbani Imphal gi pawgi damak Bishnupur dagi RK Manipur sana Bishnupur Jilla gi Deputy Commissioner na Jilla adugi mafam taruk containment zone ni haina lauthokre mafam sing adudi Jilla adugi District Hospital JNV Ngaikongkulen High School St Xavier School amasung housing na Moirang Multipurpose Higher Secondary School da center bungdokraba diligence school ni quarantine center sing asigi damak nodal officer mama mahaptuna darkar leba thabuk sing kupna yingsilli Ukrul Tangkul Medicals Association Atmana Tangkul Coordination Forum on COVID-19 ga khusam naduna community spread haibasida akhanaba inyeng thamduna miyam bubab tahanbagi khongjam ama sangsinkhre Tangkul Nagalong Assembly Hall da pangthokiba thoramadu miyam gi luchingba amasung volunteer sing sarugyaki thoramadu akhang ahi kayana COVID laina sandorokpa thingnabagi matangda wa ngangki Senapati Jilla dagi COVID-19 na nakiba ahanba myoedu phaduna ngarang numidang wairam hospital dagi discharge tawkre mark me kun manga da positive oiba thengeki bani nimit karani layang laba matungda pungpha phaduna negative oire hairi ekhogi senapati paumina hai myoedu chennai dagi ahanba tangkakta puthorokiba aduda yawbani mahaka positive oiba thengnaba dagi me kun taru atagi jenims ta lerakpani ma community quarantine tawnaba masagi khungangda pukhre Tengnokpal Jilla gi Karong Thel Manatagi Assam Rifles amasung Manipur Police ki apunba kangbu amana yamlaba khusukulai sing fagale akaknaba paw mo phangbadagi ngarang mafam adu da security force ki apunba kangbu aduna thiba humbagi thabak chathabada phumduna leramba bag ani dagi magazine ga konana SLR ama magazine yawba bolt action rifle ama .32 gi pistol ahum radio set ama amasung nongmi maru lising ahum chama pantara fangle phagalaba khusukulai sing adu makata na thijinabagi damak Tengnokpal Police Station da sinakre hairi amaromda Assam Rifles ki kudeng tabi post myo emadigi sapon makhum da haptuna puramba brown sugar ni haina chingnaba polam sing fagale Assam Rifles ki Tengnokpal battalion na su Hyundai Creta gari amadagi kilogram ahum makhairom gi brown sugar ni haina chingnaba sing fagale hairi Thawbal Jilla gi manungda hangliba quarantine center sing da COVID-19 gi maramda miyam bu bhap tanabagi thoram sing asidagi pangthokpa hore district administration na Thawbal gi makada jilla asigi medical NYK amasung Indian Red Cross Society gi apunba kangbu amana bhap tahanabagi thoram sing adu pangthokpani ngasi ahauba numita Thawbal Kendra gi quarantine center mari da miyam bu bhap tanbagi thoram sing pangthokki kha nongsuptagi horokpa
ꯀꯨꯝꯒꯤ ꯅꯣꯡ ꯃꯅꯤꯄꯨꯔꯗꯁꯨ ꯌꯧꯔꯛꯇꯨꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯅꯣꯡ ꯆꯨꯕ ꯍꯧꯔꯦ ꯃꯦꯠ ꯑꯣꯐꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯁꯨ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯌꯥꯏ ꯑꯣꯏꯔꯞꯇ ꯅꯣꯡ ꯆꯥꯡ ꯑꯣꯏꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯊꯪ ꯅꯨꯃꯤꯠ ꯅꯤꯅꯤꯗꯁꯨ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯔꯛꯄ ꯑꯁꯤꯅ ꯔꯥꯖ꯭ꯌꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯍꯧꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯦ ꯊꯧꯕꯥꯜ ꯖꯤꯂꯥꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯧ ꯄꯥꯟꯅꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯦ वांखेम विधानसभा केंद्र की मनुंग लेबा युमथों खुदिंगमक्ता पीडीएस की पोलमसिंग सरकार न पीबा चना कांगलोनी मखादा पिननब होनरगनि हाइना केंद्र सिगी नोमिनी केएस प्रेम नाना फोंदोरकली पोलमसिंग असि मियामदा येंथोकपा हेन खुदोंचानबगिदमक नफ्सा अमसुंग एवाई गी यावना मरी लेनब कारसिंग अथुबा मतमदा साबिनबसु सरकार की पुनिंग चिंगसिली आकाशवाणी इम्फाल दगी पाउ ताबिरी भारत नोंग खक्तदा सिंगथानिंगाई ओइना कोविड-19 टेस्ट तौबगी चांग लाख अमा लिसिंग यांखै यौरे इंडियन काउंसिल फॉर मेडिकल रिसर्च ICMR ना अनौबा लेबोरेटरी सिंग अमसुंग RT-PCR किट सिंग हेनगथनदुना टेस्ट तौबगी चांग हेनगनब होनरी मसिगी मथक्ता लेबागसदा लेरिबा रिसर्च इंस्टीट्यूशन सिंग मेडिकल कॉलेज सिंग टेस्टिंग लेबोरेटरी सिंग अमसुंग मरि लेनाबा मंत्रालय सिंगना टेस्ट तौबगी चांग हेनगथनब होनबदा अचौबा थौदांग लौरी अमरोमदा लेबागसदा कोरोना वायरस की लाइचत पाकसना संदोरकलिबा असिगी येंगलगा मसिबु लाक्सिन मंगमनबगिदमक सरकारना थौरांग कया पाइखटली लाइंगबदा चंगबा दरकार लेबा पोलमसिंग लेबागसदा साजदुना मरोमदोम लेपा ngamnaba honari sayasigi January da लेबागसिगी ओइना पुनेदा लेबा नेशनल इंस्टीट्यूट ऑफ वायरोलॉजी ना कोविड-19 टेस्ट तौनबगी अमता ngairaba mafam oirami adubu hojikti लेबागसिगी mafam kayada कोविड-19 टेस्ट तौनबा लेबोरेटरी 953 leire केंद्र ना हाइरी लेबागसिदा कोविड-19 ना नाबदगी फरकपगी चांग चादा 95.2 यौरे भाइरस असिदगी नाबा फरकपा मियोय पुन्ना लाख अमा लिसिंग 95 सुबना 18 यौरे हौखिबा पुंग 14 दा मी लिसिंग मंगा 592 नाबा फरकखि हेल्थ एंड फैमिली वेलफेयर मंत्रालय की पाउना हाई हौखिबा पुंग 14 दा मियोय लिसिंग 5,900 मरफुदरा तरुक नौनो कोविड-19 पॉजिटिव ओइबा थेंगनाबदगी अपुनबा केस मसिंग लाख अनि लिसिंग मरफु तरुक चमगा हुंबुद्रा 5 यौरे हौखिबा पुंग 14 सिदा मियोय चहुम यांखै तरेत लाइना असिना सिकिबदगी हौजिक फावबदा सिकिबा मिगी मसिंग लिसिंग 9 साम सुबना अनि शुरे हौजिक लेबाग सिदा कोविड-19 की एक्टिव केस लाख अमा लिसिंग 93 चामब्री 95 लेरी मालियम की ओइना कोविड-19 ना नाबा मसिंग लाख हुंबुद्रानी थो यौरे मी लाख मरी लिसिंग 13 हेन सिखरे CSSE की रिपोर्ट मतुंगिना पॉजिटिव ओइबा मसिंग लाख हुंबुद्रानी थो लिसिंग 93 साम सुबना 9 यौरे अदुगा सिकिबा मसिंगना मी लाख मरी लिसिंग 13 चनी हुंफु सुरे मी लाख 13 लिसिंग हुंबुद्रा 9 चामरी 13 कंफर्म केस लेबा मसुंग मी लाख अमा लिसिंग 13 चमापन मरफु 9 सिखरबा अमेरिका ना पुनमकी मकोकता लेरे प्रधानमंत्री नरेंद्र मोदी ना हाइरी कोविड-19 की सिंगनरकपासिना मसा मरोमदम लेप्सगा मंगंबा भारत अमा सेमबदा मतेंग ओइरगनी कोलकाता दा पांगथोकपा इंडियन चैम्बर ऑफ कॉमर्स की हुंबुद्रा मंगा सुबा सही की प्लेनरी मिफमदा वीडियो कॉन्फ्रेंसिंग की खुतांग वांगांगबदा श्री मोदी ना हाय लेबागसिना हिरम कयामुक्ता मखल कयागी सिंगनरकपसिंग मायुकनरी मांगना हाय अचेतपा फिरेप अमगा लोइनना कन्ना होनदुना अइकोइना सिजिनबा कोननबा पोथोकसिंग मरांग काना लेबागसिदा पुथोकचनबा होनमिनबा मतम ओइरे सिंगनबा कया असिना लेबागसिबु मरोमदोम लेप्सबा ngamnabagi lambida हेन चंगसिनबा ngamhalagani आत्मनिर्भर भारत की मरुइबसिंग पलदुना प्रधानमंत्री ना हाय सिंगनरलिबसिंग असि मायोंग यादुना कोविड की मतुंगदा मरोमदोम लेप्सबा ngamba लेबाग अमा ओइनबा ओइथोकपा याबा लंबिसिंग थीनबो होनगदबनी अरोइबदा मरुइबा पाव अमुक हना मुख्यमंत्री नोंथोंबम बिरेन ना हाइरी मणिपुर कोविड-19 हौजिक फावबगी ओइना कम्युनिटी ट्रांसमिशन लेत्री कोविड-19 ना नाबदगी फरबा मियोय अमा जेनिम्सदगी कामजोंग फाव थिनकेबी ऑटो ड्राइवर लाइबी ओइनामदा सेलगी मना पिखरे सेलगी डिमांड मियोय खरना फादुना थमलंबा नन मणिपुरी अनि थौबाल पुलिस ना कलहौरे भारत नोंग खक्तदा सिंथानिंगाय ओइना कोविड-19 टेस्ट तौबगी चांग लाख अमा लिसिंग यांखै यौरे अमसुंग प्रधानमंत्री नरेंद्र मोदी ना हाइरी कोविड-19 की सिंगनरकपासिना मसा मरोमदोम लेप्सबा ngamba भारत अमा सेमबदा मतेंग ओइरगनी पाउलोइजरे